Handakta nauna yamna minungsi laitana kaptuna hatpiramlaba mayanglambam rishikanta kaksin khunaugi thawdo asi tabada aduki matik thamoi soi nungaijate highly condemn tawjai masi kanana amadi kari marangi hatammi bano haibadu CBI da natraga NIA da thigat handuna ahpa chairak pigidabani haina Congress Party की congressman अमोई नशु demand तौजरी लोइना लोइना ना पांगल community दा belong तौबा मियोई बा अमा ओइना हाइजा बतारे मसी अदुकी मतिक पेंदे नुआइते मणिपुर दा खुंदामिनरी बा community मरुइना मरी मरी सी मनुंगा मैतै अमदी कुकी नागा पांगल हाइदना लाइरे मसले दा community अनीना सुमाइना सुम amaga unaba yadaba amaga sangthok sangsin yadaba masi kayam kuina sumaina sum laibe doino haibasi ma ai makha tana hangjage hawjik lairiba situation ji yamna lusingre hawji India government na amadi PR government sina politically dialogue tawna ba wari sanaba di hona biri tawigum sum masi gi kana bi phang daba sathok sasin yadaba lalolitik tauba yadaba sigi chaithing phangni marak asida sumaina mayang lambam rishi kantabu Churachandpur ki area amada hatok piram basina community ani ki marakta amuk hena mukhatnaba yabagi akiba laire mashi athuba matamda mari leinaba department singna thigat piduna amadi maral laiba misaksin ado pharaga dandi pihauda bataragadi Laibak asi umnoi lui batare. Haujik Manipur sida hundaminari ba community mari makcak mana na wamin nai community ani gimarakta misi mina yawa taragasu economically amadi socially aduki matik disturb tauraga laini saining sida handakta inau nauna mayang ngambam risikan tabu hatok piram basina amuk hana third May gumba ama holak lagadra haibagi mi paibadu phaujabana maram oirakanda nasigi press conference ansi kaujakibani aduga makhatana Manipur khundaminari ba community hoi pangal amadi nagasu yawe especially kuki amadi maitai community da hajaning badi aikhoi se tungi generation gi damakta khalaga forgive and forget haiba formula do apply tawdaba taragadi aikhogi future generation si umang manglagani innocent people sing micham mama hekta tharaga hatpa haibase yamna minungsi leitaba miyoibana chalhaidaba bisat micham amabu pharaga phuba hatpase masidaida micham aduna aibu ngakpiyo haidana makhut nolaga haijabada minungsi phawtaba haibase jungle da laiba sadagi su hena sathirabra haibasi aihakti singnajai aduna Manipur da laiba mioi singasi yamna ka hena sathirakpa ka hena jungle da laiba jiba panbadawna angam setaraga chanabagi mawong ama lakibase masi yamna laiba thi aduna community anida request tawjaning base aikhoisi kitang wakhal se phadanaraga tungi generation gi khalaga penthok unena kanda politically dialogue tawriba amadi shanti lakaba hotnari base masi community anina support tawbiu haibasi maga haijage tasengna community animak miyoiba ngaktani maitai su kuki su maitai su kanasu ina phataba natte kuki su kanasu ina phataba natte miyoi kharana instigate tawraga makhogi political gi khudung chaba dawnabagi damakta provoke tawraga jati ani sigi marakta poisonous inject tawkhibna maram oirakanda ngasi handokhum khangdana au hatna base masi aikhoi wakhal khanba kitang watra haina khanjai thokriba irang thokriba lan nasidi thangai sengna laingaki ashoiba amadi laingaki ashonmanu oikhibani aduna ichinausa aroibada aina haijaning basi kuki amadi maitai community da belong tawbiriba ichinnausingna tasengna aikhoisi forgive and forget haiba formula du apply tawrakanda aikhoi Manipur se shanti hanjilakna ba amadi aikoi tungi jaron churon next generation gi yaifanaba khalamdaba taragadi aikoi mioi basi samna wakhal khanba ngamdabagi group ta chankhiba yai aduna
ꯑꯄꯦꯟ ꯄꯦꯟꯗ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯍꯥꯠꯄꯒꯤ ꯃꯍꯨꯠꯇ ꯀꯟꯕꯤꯕ ꯑꯗꯨꯒ ꯃꯦꯗꯤꯌꯥꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯨꯟꯗꯣꯛ ꯍꯨꯟꯖꯤꯟ ꯇꯧꯅꯕꯁꯤ ꯂꯦꯞꯄꯒ ꯑꯩꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯁꯥꯟꯇꯤ ꯂꯥꯛꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯟꯅꯕ ꯃꯊꯧ ꯇꯥꯏ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯐꯅ ꯀꯟꯅ ꯁꯥꯟꯇꯤ ꯂꯥꯛꯍꯟꯅꯕ ꯍꯣꯠꯅꯔꯒꯁꯨ ꯃꯁꯤ ꯃꯈꯣꯏꯅ ꯍꯦꯛꯇ 100% ꯁꯥꯟꯇꯤ ꯍꯟꯖꯤꯟꯍꯟꯕ ꯉꯝꯂꯣꯏ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ प्रजा अखोइना मणिपुर खुंदारिब इरैचा अखोइना नुंसिनबीगी वाखल लाकंदा अखोइना ज्ञान तामिनरब मतंदता मणिपुर से शांति लाकदोइनी अदुना हौजी अखोइगी खुत्ता लैरे मणिपुर से करम लंबीदा पुगदगे हाइबसी राजनीति वाला खरना मखोइ खुदोंग चाबगी दबक्ता अखोइदा बोल काउसिलमले बोल अदु फत्तबा बोलनी मदु बोम दगे हेना साथीबा अदुगुबा बोल ओइरे मसी अखोइ मतौ करमना सेफली साइड तौखिगदगे हाइबसी अखोइ यामुन्ना खंधानिंगी अदुना मणिपुर शांति लाकनबगी अतोपा नागा इचनाउसिंगबु ओइरो पांगल कम्युनिटी की इचनाउसिंगबु ओइरो मसिना अंगंबा थाकता अखोइना तिन्नरिबा खंगनरिबा चानरिबा मरुप पांगसिंग हाइबदि कुकी अमदि मैतै कम्युनिटी की मियोइसिंग असिदा अखोइना कंसोल तौबा थेमजिनबा फजबा वाखलन संदोकनबसु आइदि नागा अमदि पांगल कम्युनिटी दसु रिक्वेस्ट तौजननि